ꯑꯩꯁꯦ ꯁꯨꯝ ꯈꯟꯕꯗꯅꯦ ꯇꯨꯝꯃꯦꯕꯀꯣ ꯑꯗꯒꯤ ꯌꯨꯡ ꯌꯥꯝ ꯍꯥꯟꯅꯤꯡꯉꯦꯕ ꯌꯨꯡꯁꯨ ꯍꯥꯟꯖꯜꯂꯦ ꯑꯗꯒꯤꯅꯦ ꯑꯩꯁꯦ ꯌꯨꯡ ꯍꯥꯜꯂꯦꯕ ꯁꯨꯡꯈꯪ ꯈꯪꯗꯦꯀꯣ ꯑꯗ ꯑꯩꯅꯅꯦ ꯍꯧꯒꯠꯂꯒꯦ ꯇꯧꯀꯥꯟꯗ ꯄꯨꯆꯣ ꯆꯣꯔꯝꯕ ꯑꯗꯨ ꯅꯪ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯣ? ꯈꯪꯍꯧꯗꯤꯌꯦ ꯍꯧꯖꯤꯛꯇ ꯂꯥꯛꯏꯅꯦ ꯑꯩꯗꯤ. ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯅꯪ ꯈꯪꯉꯣꯏꯕ ꯑꯩ ꯍꯥꯏꯁꯦ ꯇꯥꯔꯕ? ꯍꯣꯏ ꯑꯩ ꯌꯨꯡ ꯆꯣꯠꯂꯤꯁꯦ ꯑꯝꯇ ꯊꯥꯡꯗꯕꯤꯌꯨ ꯍꯥꯏꯕꯅꯦ. ꯍꯣꯏ ꯃꯣꯃꯣ ꯂꯥꯛꯑꯅꯤ ꯑꯩꯗꯤ ꯉꯝꯗꯇꯣꯏꯅꯦ. ꯀꯅꯥ ꯂꯥꯛꯑꯅꯦꯕ? ꯃꯣꯃꯣ ꯂꯥꯛꯑꯅꯤ. ꯃꯣꯃꯣꯗꯣ ꯍꯧꯖꯤꯛꯇ ꯂꯤꯖꯨꯟꯅ ꯁꯤꯟꯗꯣꯛꯑꯃꯤꯅ ꯀꯨꯏꯗ꯭ꯔꯤ ꯄꯨꯡ 5 ꯑꯗꯥꯏꯗ ꯂꯤꯖꯨꯟꯅ ꯁꯤꯟꯗꯣꯛꯑꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯨꯏꯗ꯭ꯔꯤ ꯑꯃꯨꯛ ꯍꯥꯟꯖꯜꯂꯝꯃꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ. ꯌꯨꯡꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯍꯥꯟꯕꯅꯦꯕ ꯍꯧꯖꯤꯛ ꯍꯥꯟꯕ ꯅꯠꯇꯦꯕ. ꯍꯣꯏ ꯑꯩꯁꯦ ꯃꯪꯗꯅꯦ ꯌꯨꯡ ꯌꯥꯝ ꯍꯥꯟꯅꯤꯡꯉꯦ ꯇꯧꯔꯝꯃꯦꯕ. ꯑꯗꯒꯤ ꯍꯥꯟꯗꯣꯛꯀꯦꯗ ꯍꯦꯛꯇ ꯁꯦꯅ ꯍꯥꯟꯖꯟꯈꯤꯕꯅꯦꯕ. ꯍꯣꯏ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯝꯃꯅꯦꯕꯀꯣ. ꯑꯣꯏꯔꯝꯃꯅꯤ ꯌꯥꯔꯦ. ꯍꯧꯖꯤꯛꯅꯦ ꯄꯨꯡꯆꯣ ꯆꯣꯠꯂꯦ ꯃꯤꯠꯁꯦ. ꯍꯣꯏ ꯁꯤꯟꯗꯣꯛꯇꯣꯔꯦ ꯂꯥꯛꯑꯅꯤ. ꯀꯅꯥꯅꯣ ꯂꯥꯛꯇꯣꯏꯁꯤꯕꯨ? ꯃꯣꯃꯣꯗꯣ. ꯑꯁ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎ ꯂꯥꯛꯇꯅ ꯂꯥꯛꯑꯅꯤ ꯁꯨꯝ ꯂꯥꯛꯑꯦ. ꯑꯣ ꯂꯥꯛꯑꯕꯣ? ꯉꯥꯏꯔꯣ ꯂꯥꯛꯑꯦ. ꯑꯁ ꯏꯃꯥꯏ ꯄꯦꯝꯃ ꯍꯥꯀꯠꯆꯈ꯭ꯔꯦꯗ. ꯑꯁ ꯀꯝꯗꯧꯅꯤ ꯃꯥꯗꯤ ꯌꯥꯔꯛꯀꯅꯤꯀꯣ?